A very good evening. Northeast window gi dialogue assuming tabiru puna mokpo han bamakta da dong HEEYAI le metong bramna punumpu taram nok chabolo ne kokno na karum jari. Ngasi Northeast window na khana nei ne bidong ta pukat chari bangasi topic highway shutdown by Kuki Cso against operation. Haiba topic asini koi security forces sing na selective oiba mawong da operation chathai habdi Kuki taba mafam khakta da operation chathai haiba sigi matang da koi Kotu amadi tongan ba Kuki Cso singna masi yaning daba masigi narrative sida masigi statement sida yaning daba oina National Highway 2 amadi 37 asida emergency shutdown tawkhibani adumakbu haribat shutdown asi akhigi withdraw withdrawal of National Highway 2 and National Highway 3 blockade haidana Hairibasi Makoina Tamamba shutdown asi withdraw tawribagi maramsi tongan ba Makoina condition manga thami hariba condition manga si khogi Kangpokpi gi akhoi Kangpokpi district ki akhoi superintendent police amadi lenga ki authority singa ayaba hariba point manga sida ayaba porakibani point manga si tongan ba point manga si kari no haibada ahanbada security responsibility Ani subada liability for security lapses, ahum subada movement of essential commodities, mari subada justice for victims hariba khogi tongan ba point mari sida hariba khogi superintendent of police Kangpokpi district siga yanaba poraktuna National Highway 2 amadi 37 sida makhoina emergency shutdown tawramba si withdraw tawki adumakpu masi ngarangi numidang pung Mari dagi numidang waram pung mari dagi kaubasi karamba condition da karamba ground da hariba Kangpokpi gi SPC ga yasinari bano haibaduni adubu makhogi tongan ba makhogi point manga haibadi condition mari magpudi thamli adubu thamli ba condition singsi hariba khogi government authorities Kangpokpi gi khogi SP na lauriba masida yanariba point manga singsi loimak masi fulfill tawraga Hariba Kuki sing na pamliba makhogi point mari si yaraga makhogi aningba pambasi thunghandoribra haiba duga operation si tasengna khogi akhoina hana lairam liba khogi 2023 megi tang hondai thuklai pa sing sida khoina ngasi phobo miyamna targa lapasi chingdana loma aduga tamdana loma haidana lairambani adumakpu handak akhogi unwanted series of incidents thokpana maram oirakanda handak Lailon by Fay Amadi Kogi Konsa Kulda Kogi operation Jathabasi Matang the Makoina Yaning the Bapung Pani Adubu Hausi Koying Batai Tamliba condition Makogi condition Manga Marisi Kadai Boyongna Makoi Lengaki Makei fulfill Taude have to give Matang the Koykanan and we don't tongan ba panelists ahumna saruk yabiduna masamasaga bawarol thambigani ahan ba makta da panelists ahum sakaminga konana takchabugi tanjadung tang myang pham da thamjage ahan ba da khogi pabung khaidem mani former acting chairperson MHRC pabung taram nokchari ani subada khogi oja RABI Khan advocate oja RABI Khan da su taram nokchari ahum subada khogi oja SHANTA UCM secretary general oja SHANTA si hojik phogdi khogi studio da yoraktabara mara moiraga khoi program se dumak makha Zage aduma oja SHANTA yorokpaga aduma oja SHANTA saruk yabigani masigi damakta miyeng tabiriba khwai punamukna ngakpigani masigi pugatchariba topic highway shutdown by Kuki Cso against operation haiba topic asiga mari leinaba han ba wahangsi pabung khaidem ani dalakchage pabung khigi ngarangi numidang wairam dagini chathariba khigi emergency shutdown si national highway anida masi yam selective oiba operation chathai habagi yaningdabagi against ani makhoina chathari base adumakpu withdraw tawre masi national highway ani makta withdraw tawre point mari da yanare haire ba point mari si superintendent of police Kangpokpi district ka yanarakanda haire basi withdraw tawani adumakpu pabung sida hojik ahang nasu pathokjagi ba point mari si security responsibility liability for security lapses 3 the movement of essential commodities 4 the justice for victims haidana hairi adubu hojiki oinadi pabung khoi social media da ujabada point ahum suba movement of essential commodities sigi matang je pabung haidi
Hariba Maitaiga Kuki Katang Chongna Thomba conflict dagi Nagagi Chil now Yongsalapadagi Makuisi Jaga Jaga Singsi Mapam Mapam Singsi Tatalapadagi Makuigi no Mother Chang Dravaya Polam Jeram Singsi Loimak Tankalapa Pangatabas in a Maram or Rakanda Masiki Kongsi Changsilapani Highness or Haineri Adugi Matakta Makoi Tongan Point Ahumum Sudum Hapsalai Sigimatanga Pabungi assessments of Karika Mini and by Pabung Tankambi. What highway shutdown by Kuki Cso against operation. When operation total, I will say, Jay Ahum Helapa, Sigumba concrete, Sigumba wildlife situation, Amala in the chair. Adugumba wildlife situation, Amala Iba. Asi Jay Ahum Kalehena Laiba Port Sida Pendaba Laidanakona Kanaba Nainaba Aduga Mapung Kutemuta meeting Pating da Adigo Praja Mayamna Hairibasi mass combing operation military crackdown Umba Taubadarka Legani Adugumba military crackdown Tauraga operation Tauraga Maralaiba those who committed crimes and those who committed acts of terrorism. Asibu Mutalu Injagi BJP ki Sarkar na act of terrorism si zero tolerance for Hengani. Yagi Mapam Ayam Bada Adumba Naxalite ki moment se Machi Namtare Kulai Paiba Adugalena Awang Poktasu Namtanam Hotnagani. Hybrid Sing Asigi Manung Channa. Equina do hire about the terrorism gi ekama 3rd May 2025 23 digi chatara ibse machi thingu adu da muto operation taw masi tawde habigi mamange ga menama mayam na kana tawdi tu he president ulda tawgodra na khalam ya duso kara dum hape champut kum na khada tawraga to khare anabu ko menung la asi tawraga dra na haibadagi tawdadana lakpachina ngarang nahan Nagagi civilian innocent Tarukak Tamthina Mi Nataba Ilam Chatta Idi Amin Nababu Taureda Mongda Makak Tauhiba even Magi Matu Singduda PJ Pijade Haibana Chimbal Edana Yam Sati Bamo Amada Lakreva Manamusina Masirigi Tinana Bigita Mukta Operation Chato crackdown to have hidden a sumla pane at the Tabakarangasi Mari Mangani. Manunda Pakalak Pahapet Uyeboko Aduna Masida Adu Maitara Puda Kuki Tabi Eliada Kadida to War Paduka Kuki Tada or to Belly, the Orga to Belly, Satari, Arambai Mari Pari, Arambai Nataba Mayamam Pari and I, Rangaran Potoctana, Som the selective operation Toganu, Arambai Kakta, Tamana Tori Karigino. Kunga Nabato Jaramba pilot Tawudu Kujukulai Pangmasunataba, Adamoy Pari Visimanam Sati, Hibernate Chimba, Mam Torga Laiba. Adu Saruka Moina Kotuna Ahanaran Tokolapuda. A koi selective operation Nama Kuki Erada, Kampopi, the second Manunda, Chatabayaroi, Kulambi Tingani, higher than a total shutdown of Silo, Tokibanaba. Adubu. Katang Pabahagadra, when a Simak, Tankunitoi Jun 26 Asida, Committee on Tribal Unity Kotuna, Toe, Zay and Karnapagiba, Marie. Adu Manunda Amasuyaudi. Entire responsibility do Kuki Cso villager Singbu, Adu inhabitant Singbu, Kampupigi Oina, Montana Logi Manunda, Matulahanaba, Matose, Security alone, Simasana Tabani, Kuki de Genate. My take another Punamokilo Pumtopani. Then Amateur Haidiaba Aduda, Noina village volunteer deployed for security purposes in the concerned area, shall stand withdrawn. Noigi, Kuki Prasagi, Oina, village volunteer, Nomi Paiba, Naibase. Was withdraw to Donab. Haiba Ama, as it did Pobu Padimi, Adum volunteer, Yaroi, Koiputana Akani. Adudegi. Security maintenance, much security fortune to Unishi Masana, Tabani. Adagi moment of essential commodity, she Hanadegi free oil hibani, and the Kishit or Ragado few Helani Hibisanate.
essential commodities not only for the cookies, Nagas, Meitei, Pangal, Punamakina, the people who are living now in the state of Manipur, La Kuntra, Mapandagi Sangopimishu, Orasanu, Indagi Manundagi, Rumba, non Manipuri Singju, Manipur, the Ladyba, Koratana, Ladybا Punamaksa. Masi essential commodities Pangan Gadabana, Pangadam supply to what the team with Dabanaba. Chide the Masana, Dum Tabani, justice for victim. Chide not only for the cookies, Nagaki Sunidna. May take a Sunidana, Pangal, entire state of Manipur victim or river Singdo. Adukis assist Pangan Gadamni. High river sing it the Yanare and security forces Signa, SP office na, High Singna Sinba, Adu Yare Haraga. HEEYAI Karnoma Taurina, Kanoma, the Manama Pili had the talk and that. I could hand up Chare, Haibana. Laiba point there. I don't hand over shutdown, economy blockade, ban. I know that. 1997 gi Kerala digi Horakpa, Adumba, Kes Amada, I could ban toba, Karkarita was Yarui, Haidna Kerala, High Court. Hairabakana Communist Party of India got Tangnaba Kesamada. Atuki Hairakpada Amuk Madu Bharat Kumar Edana Communist Party member with that. As an Amuk Supreme Court Lakpadagi. Another education Makai is the Banchi Tingaba Kerala High Court na. Tingabado Amuk Apil Lakpada, Apil the Show, SLP the Show. Eh, but naturally, I know Yadavani, economy blockade, see, I know Yadavani, Hartal, say, I know Yadavani, higher than my interpretation, Mam, Kerala, Haikona, Tori with the Chumi, Aduna, Apil, say, Laura Roy. CPM, not Toriba, Apil, say, Laura Roy, no, ye, as of Moina, CPM, CPI, movement, labor, kill, Yamkan Manina, I could get right knee, Bantoba, Karimusen, Hirak Pasida, Matu Yade. Haidana thingi banaba adugi ruling do na mga sebaw economy naripse ban economy blockade shutdown hartal mayam lambi chathok chin tawba thingba haibisi kamano na masi aina yada pot am oireba manamaduna adugma aina yada ba pot am oiragadi Manipur dasu in the next pada while I was acting as chairperson of Manipur Human Rights Commission 2019 subject to correction 1920 aduda biren government learning da economy blockage aina yadabo urbanina Manipur assembly da masi thingnana ba Manipur da am toini tawidana masi thingnana ba law ama dan the pinana ba those who organize ban economy blockage si tawchi dan the pinana ba mechanism ama law mo puto haidna state government da recommend to lai gare do khanai khanade haidna lere adu ge ra dum ai khangdra aduna sigumba aina yadaba pot ama haibasi oibanina masi tawpam thokte sini aduna masai ge kotuna hairibasi da sectarian oina kuki khakta da tawboina ure somda tampaktana kana mana mite khakta da tampak khakta da tawwe na mem saunari bako operation tawrabasu mi pharabasu underground pharabasu khulai pharabasu tampak tangakta da phai chingda di to de samnu da amani guma tawi chamban mapung tawi na waruna rimna aga moina mo haigal leibna sectarian na kuki khakta da tawre no kuki khakta da tawde ba hoje somda khungang pada yauri ba right to khoi ge private defense IPC hairam ba hojina BNS ki adudana yariba section 44 dagina 34 dagina 44 ai kawu kawreko asomdana 94 dagina atu 104 bhaw indan panar kotana katang section do timpa pudram katang ona bai ko ataba mina yangbiro ebi private defense haidana malaya ba private defense kana gumamna aibu haklani en lakpa kanda aibu aina ai araibu pai tawdana mabu thingoutradi ai hakibata arabdi madu ai thingjana bige right amaleyaba aduna thang paidana nongmai paidana ai amusong ai gi kangbu ai gi laikai ai gi kul halagani haibasida arumba ai gi laikai gi khungi sai na marum mapang mayam sina koi araibu pai tawdana ngak thuk na bonaraga those attacker singa to aina happy right to see layaba ko henjin to rubana taba aina madu kabu dalbudi mana kapana handoriba adum leibuna right to private defense haidana self defense haidana leiba pota se asigi area sida
changuraga tongan ba leiba organization arambai khangte khun ngakpa aina haiba village volunteer haiba adugumba mayam asina thengnarapodagi akhoi Manipur se pungkai dana tampak ase a tangkhai ma loksin dana torangwada bado singai bak na aduga thangjau na kanba yadabanina nongmai lakpa phoiba adumba mayam ama toraga tawreba tawre bado amuk anuba matamduda 2005 ta nauna lakpa governor hojuji oiripse asina notice ama thoktana press release ama 20 February 2025 asida thoeba maramdi samna harabda people of Manipur na for the last 25 February dadi tha kun muktang ngai rebako sayane khare hanba asigumagi manungsida people of Manipur na yamna unfortunate incident mayam thokare khodong chada mayam ma tawre maramaduna sigumma tawba sidi wadna leiba sida praja punamakna aina yadaba thabak se hostility se tawdana bagi damukta government aina appeal tawri madudi nakoite illegal arms khara na role da leire haiba khange ado mase surrender illegal arms governor of Manipur haidana magi private secretary to governor NG Uttamna thokpa asida ma hairiaba tarik ama pire master ula kanu kaure aduba manungda hujiki hairiba noina pairiba aina yadaba kutukulai nomaina chingmase masi surrender taw adu tawrabudi noi punitive action logodaba dandi pigadabado madu initiate tawbiroi haidi madu gedamte action lobiroi haibanaba karigumba hairiba deadline sidagi helabudi adudi akanba stern action haina yadabagi thabak tawbanina mode logani haina lauthokiba aduna maramoidana atei individual surrender tawnabagi mathakta arambai tengol kona lumna ubase masigi so moheda chaubu khuru kholai mahamla moina ayama thengna imni adugi do adorbodi haidana moi lauthoropodigi matungina invite tawdana All Manipur Bar Association ki President, Secretary, leading members, High Court Bar Association ki President, Secretary, amsung leading members, aduga animaki da ko sena advocate on labor sena citizen haitare akoi adigi maila paibi mayam chimi kun kontra yang kai chami ki mamang sida asumba Manipur rifle ki mamang thangba akoi ki hall le ribado adugi lampak aduda nongmai chani chahum asi surrender taweba adra madu puna makto telecast tawdana khotana ekoi gamnar bu ikai khomna utpoina nongmai kuju kholai boot na chingba sipai mana chatpa dress duda ammunition na chingba mayam se ekoi pire haina thamgraba adugi matungda areko haidana lerkan sida simtor kan arang nahan tang chaim pan tram pandara according to the newspaper report enemy tara phare haibeduta maralai bu phaba ke sukaide aduda eti gi mi mari yawe haibra ada koina maralai ledi eti oisuna ma oisuna phaba yai nongmai paraga chalama ba ko je lautho matung sida ko kanau mami private person individual amtana nongmai paraga aina yadana nongmai paraga chapasi yade ba but hojiki matam kharadugi di government na chu relax tawdana aduda pairam ching direction lokot piroi putoro na pigra matungda hanigi aribe case ta fire na type subject to correction ko aiso fire no pharmakti yengdri aina kupna haibedi sumde adugi duda aikona tabada khuju kholai fiber na te hanigi February March mama 2005 ki da chenaba ke 25 ki da chenaba case ni hairagadi my belt man talked to wakat me from my lam get or is I go to Suyam Nahare about conching a career, not to minally about what people have been ching back. I ko Yangsi. Hayan kana Maralay Taba Hanegi Aribagi, no me pig rabagi matunda, pig rabasing, Aduka Maril in a case ni, Aduka Kunga Paya with the Nang no my pie, me hat but the Yawi, Hypertaragadi, Praman the Yaudanako.
adu ragde adu ti lale ba karima eti marisna nongmai bomb top to mayam phabu erma ba we have nothing to say ai sa goyara ai gi maru goyara mapang goyara kasu haiba ngamde haiming de ba but hana leipak na yaba ya haidi khara laithok pi ba haitare aduda tawraga sin nagi bot leipak na surrender tawrona tawgra ba pot aduga mari le number case ta pharaga di aduti lali dana aduna governor na suda mana piri bate line sigi manung da noina khuju kholai se surrender tawraga di noi punitive action se lawloi initiate tawroi noina tokte FIR local loi haibago manine haina hairaga maduda phari bse asidi yaningde haidna mai bel sina lawo oirine ko ado swaida ayu ukenina yam kopna da hairo subject to correction verification FIR du yang ba machangi aduna maru oina thobalda legre anai edo thobal gi da special anai court haibla adu le hadang arang na han sanga bado governor ka chief minister ka aduna adu kum ki pot ama legrabani na adu khakta da tawadu so amuk sector no oiboi na chingedana aide tampakta leiba arambai khakta bu jak na boina tawba chingdana thadokpa haina somdu so du ma sector no oiganu apun begi oyu haidana mayam se laure ba koi khanna ne na bada yauri ba discussion oire ba aduga discussion da yauri ba sing se asida su koi na hari si kana ma michang me kai nai bi wam ta leite ba koi na lan chora sanpur de gi tori ba adum ba disturb tori ba violence tori ba se cookie punamang na tawi haide ba those cookies mapan de gi chang pa manung da leibo ra ga su manipur thogai ba pamba adum terrorist act toba narco terrorist ne no COCOMI na ga tholib do adugu machine adubu ne ba khona sas thorib se aduna ta ba non te church ke leader oiba manum pang yam lei moi suda yawning da ba adu upai de lei ta ba ngang bu ding am da ba adugu machine adu da dos to bu na te ba aduna aina ai han bang ang ka lo sin da ge na mini amani tang la ga lo sil ga hojeki hairi ba pot mayam si da su machine me khai na itana tampak to su to biu ching na su to biu ai khoi gi masida amana natraka amana kariguma cookie ge arada tu tawre na cookie namuk shutdown tawba adagi naga ge sokpa area ne adana naga namuk shutdown tawba adudi amana muk tawdraga manum tawbu chuda lambi shi sokpi ra no either naga chilnau chingi cookie chilnau chingi bangali chilnau chingi maite chilnau chingi asida ko ya dung motor national highway se masidi sok tana ba ko hona se ba national highway sidi lol makini jati kontra ga manga tarukini asida hoi ai ga gi jaga da penda ba gi wakat me pham tawba rally tawba government ta memorandum pe ba haija che pe ba yai everything che logi matung na ya ba ngak tani aduna tana national highway bu shutdown tawba haiba se machi fundamental right kat mat pani aduga khoi ke chakhau thadat pani haina lawi marmaduna sigum mase everybody kana gumtana topam thokte machi tobu taragadi cookie ge wanate amage wanate to khoi ge nase highway bu thingdana fundamental right thadal abodi sarkar na amachung security force na tumina laifam thokte haibo humchi thamaga tanjinjaga thagachari papung ngahaktang jilbasu chinna pabung gi matam kai thokpi bogi damakta hanhana pabung bu thagat papung dokchari makha chathajaboina ei ojarabi khan dalak chage ojarabi khan pabung na sudum thambiri economic blockade tawbasi fundamental right khongaung na bani masi aine yadaba kaino makhakni hairi adumakpu ngasi ngarang khaktagi nate hairiba national highway the blockade tawrokpasi madi ojarabi khan adumak karigumba haibidi yaningdaba makhoigi dabi ama demand ama talakpa matamda always hairiba national highway 237 je adumak hairi khoigi adumak blockade tawbase conflict se thoktriŋai dagi dum tawraga lai adumakpu ojarabi khan sida khoini yengba yari se hariba masi ain gi oiba bibam thokpane haidana pabungna su dum haidi thambirami ko adumakpu ngasi phawba khoi ain gi oiba
pibam thokpa makhoida chairak phangabra habadudi ngasibo phangdri adumakpu khoina yengba yari si hana mamang gi khoigi BJP pandri ngai Congress na palingai matam hai tare aduda su dum khoigi chingda akhoi Manipur police ki mapangal se adum BJP amadi Congress ki matamda ani maksida chingjida akhoi Manipur police ki mapangal se kalhalam de ba oja do hojikbudi lairiba conflict sida di yadre ko mamangai conflict se thoktringai mamangda BJP pangera Congress pangera chingda akhoi Manipur police ki mapangan si adum kalhalam de aduna habidi masida chingdana yamba sam rifles khatani masida lehallamije sigi matangda hojipauda thoglaiba conflict singsidi akhoi chingdana lo matamdana lo masmaina sum thamakpasina maram oirakanda chingda akhoi Manipur police ki mapangal kalhanba khotlanba ngamamdabasina su achauba course ama oirini ngasagi su haibasina su thoiba akhoi hoji conflict sigi course achauba ma oirini aduna Ozari Khan da ina lakchani se hariba Congress ki matamda oiro BJP ki matamda oiro hauji conflict thogadi thokre hojikti keno tawgre adu matam ani sida kari haini conflict thokjngai mamangda su adumak hariba khogi Manipur police ki mapangal si chingda kalhan bangam da base masigi keno si kari na oi gani haina oza Rabi Khan ge assessment da si kari kamaini yengde jang tang tambi Equing a sigi topic si hoi topic ki headline dabudi highway da equing particular CSO operation to bagi matang shutdown to bagi na do equing shutdown to bagi judi withdraw to re ai bo drama amang do table da lei ramna madugi tuti kitang particularized to the vida national highway singa any community any individual singna blockade to ba natragana disturb to ba tare shutdown to ba khuding maksigi matang da ba tare aina aikogi legal gi profession da lei bo moina ko logi satra moina ba tare madumaina ni ainga si party political party na te represent to jeri si maram de general mayam puna magna masi politically work di kaino su khan garo ba na ukila moina participate to na legal concept to khak ai khra thamjage national highway singsi any masigi sida national highway act in 1956 ama yam nakai senga masi semaga thammi india da leiba highway national highway singsi madu national highway da disturb khwai gi to ba si india gi na Manipur ne Mapanda to bana national highway da landslide thokpa gumba natragana kai gumba suddenly aikogi ching khai kho kai kai gumba khara dagi blockade to bana aikogi control beyond the control of the kenone public control wang na te natural calamities gumda Manipur gina khutchem gi oi ba aikogi artificial aikogi calamities ama thon but haibitare mase koi Manipur gi oina laibak thibat na tana India ke topic state chingi mamang da so Manipur si yeng bada phajai Manipur ke lehau phai Manipur ki miok misan phajai loina mag harga ngai khoi gi highway singda sugumba disturbance piba ki matang lak pakan di mi singchina by road ta sape ki ba maram di apprehension je blockade adu khaktana te national highway da lut tawraba national highway da kidnap tawraba ransom talaba adagi driver singdagi passenger singdagi maram chadana monitoring natra good sing moi purak pocha sing tharga lau thabiba munbiba sigumba sei amna laibak thiba thodong ne even ai experience am khaktang da haibada yam kuire ngasi de chai yam kuira bai mamang dai batare ai sinuma Guwahati dagi Dimapur dagi Imphal thogai lakta pe yadrana numidang si aiga angang ama aigi segi masam yam wana bhara yaudrana tatagi hendamen driver duna nuksibidana ikoi se makoi da tonga lakpada Kohima ga mauga yaudrangai marakta Kohima dagi police sing na ni mi ani khak lambi dagi yauga da habakpadu lambi da maka thoyeng ne nomai masa ani puthoraga asengbra sengdabra adum nomai ni driver sing da kyam wai pun chara lakhiba matam ado punsi da ikoi da thokre driver ki show punjan bini polo thokani madu Manipur manung budi nate madu Manipur yaudrangai mamangda Kohima
गेट सी यौदगी ममांग दा सुगुम बसी एखोय दा दि नोंग फादोक थेंगना बनी पैसेंजर इना तंगाई फदा वाबदा बराबर की थेंगनरी बने ngasi ngasi mak seliba winger oigera bus oigera tata oigera wakhan national highway ani maksida even manipur ki mapanda thangnaba singda su thoe nagaland da su thoe manipur manung da su thoe karam bana safa gadam no hai lei lure eba somba se do haujik yam toin thok pasi manipur manung ne ekdam demand amagi damakta national highway tam blockade tawni economic blockade tawni hai se masi aiko ki constitution ki article 19 ki clause d se clause 1 sub clause d hai batare right to freedom of movement se masi de ram sound na singna ba moy aduga article 21 constitution ki right to life and personal liberty with dignity na miyoy bagi hing bagi masa gi hak de dignity leina इज्जत लेना मागी हिंगदब हक चथोक चचिन मागी सेन तानबा कारबार तौबा मागी अना लायंग बा स्कूल चतपा खुदिंगमक मसिद याम डिस्टर्ब होय मसि अखोगी ममांग दसु अखोगी ऑनरेबल सुप्रीम कोर्ट नसु ममांग दसु हाइबी रे सुप्रीम कोर्ट अखोगी याम चाउना अखोगी सुप्रीम कोर्ट हाइबसि बसि ब्लॉकेट कुंबा सुंबा नेशनल हाईवे सिंग अनऑथोराइज्ड ब्लॉकेट तौबसि पब्लिक प्लेस सिंग दा इंटेंशनली गा तौबसि मसि अनकॉन्स्टिट्यूशनली आइन यादपोने मसि चपचाना दंडी पीगदमने हाय अदुगा अखोगी 2017 da so keno tauki akhoi loop ama khang hai batare ronai sani pal roige akhoi madugi mana tauki basi November ki date on 2016 da ki matam kaktana tau baneba masidi ki akhoi si masigi economic blockade che national highway da economic blockade tau basi kamai tauge da national highway si da tau basi da 18 January 2017 da akhoi team mama manipur ki joint forum for peace and same aisu matam da akhoi gi marup matamam gi usm gi president member Johnson mama sa yawi aisu organization am gi advisor in hai batare aisu yawi adagi tongan pa community sing kabui mother se jojan gi Ranjana Golmai khoi yawi moi gi president objective lai gi de president nu pir meram do masu yawi so aina community me am punjal laga joint peace forum for peace mi kunma thoi mungna sai matam du da masi 18 January da Union Home Minister matam du gi Rajnath Singh unar ga khoi je wari watai tor ga sumaina highway to base e mamunna tabi phajana Home Minister Rajnath Singh aduga khraler ga khoi gi matam du gi government ado 2017 January phau to pai government chief minister una khondana chief minister si pabung ibobina pai ba matam ni mamde matam do district ani particular district ani khaidoga semba kot pe hengat pagi matang gi leibdo dai da tau ke baduna कोनदी सोटो के सुम थौदोक सिंची ममांग दसु यम थोई अदुगा 2013 दसु अखोगी 2023 दसु मणिपुर हाई कोर्ट पीआईएल के तवी नेशनल हाईवे 2 ब्लॉकेट तौबगी अदुगा 2017 की ब्लॉकेट सिदने मणिपुर हाई कोर्ट की फुल बेंच हाइबा तारे जज अहुमना साब जज चीफ जस्टिस मतम राकेश रंजन लाइबक थीबदगी हौजिक्ति मा संसार थादोखरे एम नुआइतबा राकेश रंजन द जस्टिस कोटेजोर एन कोटेजोर कोई मणिपुर की अहानबा सुप्रीम कोर्ट जस्टिस होइबा मणिपुर की जस्टिस कोटेजोर जे मतमनो मणिपुर हाई कोर्ट लेंगे जस्टिस के नोबिनगा मखोई अहुमन ताबसे यामना अकनबो मोंग द मखोई 2017 की सिदा इकोनॉमिक ब्लॉकेट सी मतांग फुल बेंच फमगा ग ताखिबा हाईवे की मतांग सिदा हाईवे प्रोटेक्शन थाबा फजना सलहन गदमनी हाइना अदो मसिदा पब्लिक की प्रॉपर्टी मांगले अदगी पब्लिक की लोइना राइट खुद मांगले मसिना मसी वांगहन बसिना मरम ओइदना अखोगी मखन की लो तो गा लै प्रिवेंशन ऑफ डैमेजेस एंड पब्लिक प्रॉपर्टी एक काइन लै मसिगी मतुंग दसु अदगी नेशनल हाईवे गसागी एक टू 1956 की मतुंग नसु मसी सोमबा इकोनॉमिक ब्लॉकेट ओइगेरा शटडाउन तो ओइगेरा नत्रग टोटल डिस्टर्बेंस तौद मांगन बजी सही मंगा फाव दंडी पीबीआई मैक्सिमम विथ फाइन के लोइना नत्रगना फाइन और बोट अनिमक लोगी मोंदा स्वाइन से नहीं फाइन और बोट का इन से नहीं क्वांटम ऑफ पनिशमेंट से लेबक का दोइने मैक्सिमम दे सही मंगा फाव दंडी पी अदु ngasi फावदा मणिपुर की स्टेट की लॉ एंड ऑर्डर स्टेट गवर्नमेंट खुद लई है नेशनल हाईवे द शटडाउन तौरिबो ब्लॉकेट तौरिबसी विथिन द टेरिटोरियल जुरिसडिक्शन ऑफ द मणिपुर स्टेट तौ बसिनेबा नागालैंड तौ असम तौ बदुना माय बागी स्टेट कंसर्न ले मणिपुर की
स्टेट की पुलिस सिंगना हाईवे दा सुमाइना ब्लॉकेट तो की खोट की बा फारगा दंडी पीदना पेनाल्टी पीदना पनिशमेंट दो था मखक तो सु पी रहे बा लेब्रा कोर्ट ना लो ना है सही मंगा फुंग पीबी आइबनी सही मरी खक पिरसे अहुम खक पिरसे बट फाइन सु पीबी आइबनी लुपा साम तो सु फाइन पी के तारब्रा मणिपुर की लॉ एंड ऑर्डर से स्टेट गवर्नमेंट से लो तौरीब्रा सुमाइना हाईवे दा ब्लॉकेट तब खोटपा सुम तौबदी मैम थेंगनाबा अदु पनिशमेंट पीबगी चांगसी वाटपा मणिपुर की लॉ से अखोगी पेपर दा लेबा लॉ खक ओइबा अदुगा फिल्ड प्रैक्टिकलिटी ओइदबा अदुना साइगा हानदगी हौरकपदगी हाइबा तारे मणिपुर की पुआरी हंगन येंगबा कांदा सो अखोगी मणिपुर की चिंगा लेबगा तमदा लेबगा से चिंगदगी लोइपोट कारागा तमदा लागा सही की चिंगद लेबा निंगथौ सिंगना मणिपुर की निंगथौ की तंपाकता लेबा सि मरुइना मसिना अपुनबगी निंगथौनेन खलगा निंगथौबुदी माइ मागी खुन की लेजबा युम तरा तारसु चिंगदा खुलमा लेबा अनिंगथौ अमा लेबा युम कुल लेरसु लेबा अदुना तोंगालमने मागी सागई की लेजबदो नत्तबा ऑल मणिपुर की हाइबा निंगथौ हाइबा तारदे मणिपुर की इम्फाल दा नत्रगना अखोगी मोइरांग दा नत्रग कांचीपुर दे इसम सम हाइटर मतलब वैली दा यामना मणिपुर की अपुनबगी निंगथौ से वैली दा याम ओएबा वैली सिदा मतम की चिंग तंग नुसीनबगी लोइपोट कातना नत्रगना सदान पर सतमिनदना दिस एंड दैट तौब मयाम से लइयेबा दुगा लॉ एंड ऑर्डर की हाइबा तारगदी स्टेट की एडमिनिस्ट्रेशन हाइबा तारगदी चिंग जी यौबस इंगम ngam सिविल एडमिनिस्ट्रेशन दा सु यौब ngam इवन सिविल एडमिनिस्ट्रेशन दा खरा हाइन यौरी अदुगा यूनिफॉर्म ओइबा अखोगी एक्टिव सर्विस पुलिस की सी यौरग सु मफम सिदा खाइगे खुलाई मतिक्सान पाहन दगुंबा सिपाही तरा कुन थमे अदुगा सिपाही तरा कुन जिबा चप चाना मथौ दौ मतमदा एंगल मैम डिस्टर्बेंस ले कुलाई मुनगी गदन पाखन कुलाई पाहनदबा सुम नै खाकी बुदी छेलनबा मामिंग योना आउटपोस्ट लेरीना आउटपोस्ट हांगबा सुमाइ लेना सुमयाम मा सही क्या दे लाइव एनीवे मतंग की मतुंग न मदु यौब ngam बट अदुबो हौजिक चावखलकपसिददि डिस्ट्रिक्ट मसिंग यामे डिस्ट्रिक्ट मसिंग तरागा तरुक सुरे हानदि डिस्ट्रिक्ट खरा खंगना पान मापन खंगना चलायमदा ngамद्र मदु अखोगी रेवेन्यू जुरिस चावमन मनेयारसे हौजिक डिस्ट्रिक्ट मसिंग जी यामखलागा मागी एरिया ऑपरेशन जी पिक्सल लाबनेबा दैट मींस मेन पावर सिंचना एडमिनिस्ट्रेशन तौ मतमदा खुटिंग थोपदे यौबा यारदौ मतम ओइबनेबा को ममदि हौगी डीसी तरा का तौक लेसलामनी एसपी तरा तौक लेसलामनी सुमाइना हाना मणिपुर से सेंट्रल डीसी आइना इम्फाल डीसी हम खंगला मणिपुर कोइरमिमनेबा सेंट्रल एसपी आइना एसपी हम खंगला मणिपुर पायम बनेबा हौजी ईस्ट एंड एवरी डिस्ट्रिक्ट की एसपी लेरे डीसी लेरे आईजी डीआईजी सुमाइ लेरा बनिना लॉ एंड ऑर्डर से हेना मसा मरेन फंदोगा मपांग कलहन मतम ओइरबनी अदुबु ख्वाइ लुरिसे स्टेट गवर्नमेंट लेरिबा मपांग सिंग ऑफिशियल सिंग अमदी स्टेट गवर्नमेंट सलाइरिबा गवर्नमेंट हाइड्रा सिदा गवर्नमेंट लोइना तारे गवर्नमेंट सिना मितना कोंसिंग यंगसन मम संगे मणिपुर की अपोलो बाउंड्री से अखोइना 22,327 स्क्वायर किलोमीटर नि हायरगा अखोगी लॉ एंड ऑर्डर की जगह सिना सम स्क्वायर किलोमीटर खरगा स्ट्रिक्ट ओइना सुम चलाइब जगह खरदा अखोगी मूवमेंट मचुमनगी अपील तो गवर्नमेंट की मायक्ता गवर्नमेंट चीफ मिनिस्टर दा नतगना चीफ मिनिस्टर की गवर्नमेंट की गवर्नर की द मेमोरेंडम पीब संगबदसु फारगा फूरगा लाठी सासरगा त्यारगा सरगा नुमि खरनी एकदम लोकअप त दाबा लोकअप सु मरंग कायरे द इम्फाल मनुंग दे पार द तबा द बिसेमपुर द हेदो थाना सु मरंग कायरे ना गवर्नर की गेट चीफ मिनिस्टर की गेट मसी की मथौ की फजन तब मानबा त्यारगा से दोंग एकदम कापा तालिबदी माजे नोमई पार लाइब्रा सिमसर गेटा भो पार लाइब्रा इदुदी येंगदबा सुमनगी भोय समय स्लोगान हम पुला पसे मसी एकदम एक्सट्रीमिस्ट सिंग लारोब सिंग टेररिस्ट सिंग सिमिसर की गेट से अटैक तो लाप पदोना पंकी की रिब्रा नत्रगना स्टेट फोर्स मथौ यम तौई गायना तौरिब्रा सुमाइ लई अदुगा जगह खरदना पूरा फ्री एंड थारगा तौबसे ख्वाइदगी लाइबक थीमनी मदुना लॉ एंड ऑर्डर से सिंग तम सब मानना चतनगाय खोनबदा खोई मतम दि संगनी मरमदि रिमोट एरिया सिंग दाइ खोगी लंबी थोंगी सटोक जंजादबा इमरजेंसी प्रॉब्लम मैम जौब जादब लेगा लेगनी तौदबु मसिद मतिंग पांगाय दंता स्टेट की पुलिस आउटपोस्ट अमखक मी कुनखक लेबा आउटपोस्ट अम लेरगसु मदु मतिंग पांगाय दमक्ता आर्टिकल 355 की मखा दाइब तारे एज एंड व्हेन दरकार लेब कांदा सेंट्रल एनी टाइम मतिंग पांगबा हाइबा यादुमाइना सेंट्रल फोर्स में हम लेब
Assam Rifle Labor, CRPF Labor, Border and the BSF Labor, Indian Army Labor, Tongan Labor, Masigi Shamnaraga, Mating Bangadi Luan or Dressy, Yohan Bayab, Port Neighbor, Masija Gasida, Center Amadi State, Palib, Government Sina, Sapsana, Manipur Shanti, Lehenge, Luan order Nan, the Salan Gabatargadi. Center di state anis in punjal laga control to raga di amlai po ni na national highway sing dan hakli to basa masida control to bangam to basa praja ta tai na bi aroi praja nanate government ani government makhoi na sukhan ga basa ai praja sing praja lak kun manga kun tha se matik sana free movement constitution gi masigi fundamental rights ani to the bi ya the rights ani masi pang thok pangam dragadi ikai ngai oi bani ekoi public ki fundamental rights ama aikoina pangthok pungam dobse public nga swaida wai phajada ngang ba na tagana Facebook te kaino ngang ba na tagana aswaida icham samba pity offense am pitbo offense fine khang ya bo offense masa ma tawragadi madu achauba dandi dong no pisal laga praja section dagi organization dagi na tagana NGO sing dagi na government ki agency police sing na akan ba madu to we are right away badu achuk chawba public ki lifeline oiriba highway singda disturbance pirpo matamda dandi pibangam da base government both center and state government gi ashon boy gani loin order makoina phajna mapung phana salai bangam da se makoi gi responsible ne habis thamjage. Okay, thank you very much, Secretary. Makhatsa thasa boy nai uza santan hakpam jalak jage. Uza santa ngasi gi topic se khoi gi highway shutdown by Kuki Cso against operations haibani. Adumakpu khoi withdraw tawgre withdraw si makhoi hairiba khoi gi kangpokpi gi SP ga condition mari de masi withdraw tawbani. Adumakpu uza santa da withdraw tawr su tawno uza santa da ina lakjani si Kotuna hariba makoi emergency shutdown jangarang evening gi pung mari dagi thamak pasi makoi na hari si security forces singchina selective oiba operation harbadi khoi gi Kuki taba area khakta da operation se chathare makoi gi village volunteer makoi da haidi disturbance pire khole haidana hariba khoi gi emergency shutdown se thamang pani dumakpu hariba makoi na thamamiba shutdown emergency shutdown sigi matang da aina uza santa da lakchaning base uza santa haukiba mi gi tang 12 dagi tholak pe issue si dagi hojik pau akoi dumak kai haini lotion ba mama khangdana akoi gi nagagi akoi miyoi matup ka aga kaino tarok pasidagi hena khoigi hana khoina pamam basi khoigi lairiba mass combing operation military crackdown si khoigi act of terrorism si zero tolerance ni masi lotion gani habagi sumai leiram basida khoigi handaki thoiba issue sida khoigi mass combing operation je hariba khoigi nantang 3 dugi issue duga mari leinana leilon by fai konsakol da tawbasida khoigi konsakol dagi dimi ahum phabagi pau akhoi thengna jare duga khulai chu phabagi thengna jare dubu yamna maro iriba leilon by fai dagi di hariba makhoina di selective oiba operation tawe harga su leilon by fai dagi di mi phabasu ta de akhoina phangba report aduga khulai phabasu report dagi akhoi chap chaba report ama bo phangde adu beta gadi makhoina thamlaiba narrative si selective oiba operation tawre hari si oja santa masi oja santa gi mota mi ju phade khulai ju phade adu tardi jathariba operation si karama makhal gi operation no habji oja santa gi assessment da kari kamaini yengbe oja tung thambi ai question ji gyan taw ngamdre ai habe nasai gi operation jathawse operation jathawse akoina COCOMI ne so dum demand taw la trong lobi matam dagi adu mamang de operation jathawana akoina COCOMI na operation trong lobi thawdok matung da han badi manje military operation jathaw crackdown taw ai bane adu matung ne tamna adu boycott taw da boycott taw lai hoji operation jathara kan ji da mo akoina kamaina karama mong operation jathai no mi phai phate ha du di sarkar gi assessment do akoina ngai de bane ko ngai bitare hai tare ne ko operation jathani jatharo ha bagi chingna bale mado operation jathara ko simadi aidi amomda hoye kanone na khale advantage ne hai tare akoi ge di both side ke ko masida ai ge advantage mi ge advantage ab leite anna kanani ma ge advantage ne khale hai tare mandi kai no ga operation je jathadi ngai mamang da leiramba situation no kra study tawse ko operation jathadi ngai mamang da naga ga ina blockade taw tami Kuki ga ina blockade leiramde
operation chathara kanda kuki gaina suddenly emergency blockade lautok charak paneba adu takudi kaino kanda maran khara leidana ai kuki si am kana hullaga su ngani de maram de hojik leiba environment sida wari sanana ba room ma lowa yana ba some partial kari gum structure khara da hai tare ko khoi gi arambai gi chinau da laiba thautok sing then lambi chatpa yadaba sing chinjak ta mi bal tang pa chinjak ta mi bal tang ga su partly ngai gi group amana chinjak se neutral oiba body amana group amana sum puram madu so hoji pu bu yak ta ba stage ama lak hai tare ko public se realize to pa stage lak ne si timing ji da toan ba fruit ji da khoina COCOMI gi mi moina hai tare hullaga ngam je mapa yam sa de hai tare ko hullaga de ngani de to bu ngasi tawreba blockade to the out of the desperation hai tare operation je lepning bagi tawba the kanone lawe hai tai kane ko ye blockade ade ban ne lawe hai tare bam di kaino ganda ngarang ha nungdang dagi lilon wifi ka tane te question li je khonsa khul su yaw male question me ko khonsa khul ga lilon wifi ga ani je question laga thamba matam da kari maram gi kuki gi kamu khangtana kano counter blockade natraga blockade se lautori no hai bisi yama chobo question ne hai tai ko aduga suddenly kari no arm operation je leina maru aina national highway ji bam lambi se hoi soma kan de leibdi leibani ji bam lambi sida lifeline wari ba ji bam lambi sida thabak torko matamda leiriba DGP sina mana magi power da exercise pasana toraga lambi sibu namdana hangdokna ba image me am da koi ure hai tare ko si image sing si chahi kya dagi torumba taragadi lamhen basing ma moidam ne ba sida kuki hai ba naga hai ba mite hai ba leite ba ko bamde masida akoi gi population ama mi khara group khara natraga community khara gi apa magi dama victim en masi yade ba yam jeng na ko si pochi nahan jo koi DGP unaba kanda koi oza keno na hokdo pire koi gi kwakta gi lei ba chinau sing se maru ina borderline da lei ba sing se mamang da su kwakta chinau sing se akoi gi tronau bi thokdok to kanda Bishenpur da labi tatpada kwakta wo yong na chaningai phangde adugi chaningai phuchu champu thatna bo hona da ko chaningai phangto matamda akoi gi maitei pangan chinau sing ga koi ga nungai da ba masidi kwakta da pumani hai da koi na thaja da ba gi potama koi citizen mayam gi marakta du gum gap am lai hai tare hai ba gap si thaudoksi kamai tawge da koina ko tonglo bi de thokpa thokdo oi bani na Chochanpur thatpa kan na hapta da sokte da na ko en haikum khong da sokte da na ko lilong da sokte da na ko masi gi nature ji kamai tawge ga na community de attack to pot am ta na te ba si jing se ko ada ngasai gi khuziki fruit ama ai di kuki group sina moina tawriba blockade ji every fruit ta thenge ai tare moina ngasai gi keno da torko matam na se samna da khoi gi keno da koi gi kaithel man bida kotlen na torko matamda koi Imphal Valley de leiba every fruit hai tare ko sire thing ne ba aro sidi government na tobom thokpa action do lobi ga damne na lowi hai tare aduga moina blockade am doi se kai gumba negotiation kara chana thakna pini aduga da hai ga handok puse handok ne hai bse masidi ai wa kana aram bo do male moi gi aina sum taza da subject to correction nei police gi report ti udri adubu akoi gi ichinau sing chingi kari kara moina phone doraga akoi paulo na matam dadi ngaranga handagi konsa kul gali lon wifi ge se question laga tambane aduga zero in tauna ba operation je bai kai mari dagi chathar ko matam da manung dagi nongwai kaptor pune aina pau tai paulo pau phangi adugi phangzari ba paudu akoi gi asai gi kai tare operation chathar ko matamda moi mi sing do manung da le hoba mi sing do so odra hai bagi aki be lei na maram mo kan lambi thinga pone lawe hai tare aduna tata di nan dagi keno mi taruk asiba akoi gi pithorak pa then akoi na try thoi primary thadok khiba sigi manung sida kuki gi blockade sing je kwangpopi lambi da di kuki gi oina di handhoga leiram mabne ba aduga ngan gak operation jatha matam da blockade torokpani na madu afaba sign oina akoina ujade hai tare ko toga anywhere anytime any community na torokko matam da atopa community da victim mo hen base si phatte moina operation do tawning da ta ga so moi democratic oiba mawong da moi kai kai no tawhom thokpa tawdam ne aduga akoi gi sincere appeal lebu kaino haganda moina marin leina moi achumba photo marin leina technically academically document wise thengna ga dam ne khoi su document wise thengna gani moi de challenge so ko jing no koi document wise thengna gani aduga lambi ta challa ko challa ga victim mo helaga masai community masen nuai na andra ganda India government aran ba image ama aran ba narrative ama mokoi na hana dagi sakatana la ko ja masi gi phot se ngasi gi moi gi blockade to bai mo adu handok khi bai mo se na masi moi da moi aran mane ha ba masa mathanda mayek seng na uche bane ha ba si ma ha jage
Okay, thank you very much, Secretary. I Ozarabi Khan, the Mulak. Ozarabi Khan, a queen, Hojiksi, Muging, Bayari, Maquina, Masiki, Hari Bakugi emergency, shutdown, Taropada, Maquina, Kuki, in P, na Heidi, Tamakawapam, the Nasagi, Kugi, Kuki in Pina, Mamang, the Iran, Tolakpa, Yabamapam, sing the Matik Chaba security arrangement, like the Badagi, local volunteers sing as he Tangai Padana, Tolakibani, Haidana, Kuki, my Kaidagi, Tamla Eve. Adana, Kuki cool sing, Amadi volunteers sing, Matak, the Akanba operation, say, Jata Biganu, Haidana, Tamgrabani, Haidana, Hariba Kuki. Kuki Cso gi Kangpok Pigi spokesperson Jun Kariba Jong Haulun Haukip Habra Mahakna Sigi statement se tham khare hari nakalam rom de makogi narrative sisu makogi de susi thamai bado hojik chu khogi arambai tengol gi mi khogi tengol mari pharaga lei phabagi keno se akoi hojik issue je thoi dana ko sida su makogi maite gi narrative ta su matam du da thoi ba conflict sida chap chana haidi lenga na thengna bangam da badagi khoi integrity se sok tana bagi damakta akoi ju khoi gi se kanjana wi damakta arambai tengol se thoki bane na hairi si hairi ba kuki ki narrative ta su makhoi gi keno si kanjana bagi ne na makhoi gi maikai de gi su thamai khoi gi maite gi narrative ta su khoi gi keno si kanjana bane na khoi gi arambai se tholaki bane na dum hairi ba sing si lai ba si manipur da lai bunga tani tongan ba phuruk oi beta ba su thoi ba incident si di thoklai ba mayam si di dum khoi gi law and order si mapung phana chalai bangam da ba lai ba leibak ki mapi mapa oi ba si phajana makoina control taw bangam da gi adagi tholakpagi achoba mami amadi tari dumakpu haurei ba koki haurei ba mayam si gi root cause ku di oza yam ama lai gre ko masigi matang da narrative se tongan thamna ra ise pakoi gi su makoi gi nga thok chana ba thumakpani adagi khoi gi su da integrity si kaino si ngak chana ba sok tana ba tholakpani haidran thami si matang da Ozarabi Khan gi kaino si point of view se kamai thami Masih ina logi sab ta moina bata lo nei na ba moina ko sei kun mari manga ukilo ina practice to ba ai da research to ba da leba kama na to state ama masih lengak sasun to buda masih prajana ngak se gadam ne hepse praja gi lengak hepse ko gi 1940 ke 9 dai bata se lagi Constitution की 1950 दे सन about Indian Constitution से चेक लाख पर 47 निंग तमबा अदगा 1950 दा Constitution की सन about की मतलब दगी दी कमाई लाख कदे के है बता दा प्रजाना election में पांच थोन करे सही मंगा की ता प्रजा की प्रजा की म्यूट सी खनगे दबनी है ना State Assembly thamkre aduga center ki parliament su parliament ki thamkre sumaina parliament su thamkre even local self government and local ki su jila parishad pradhan ward ki member ga aina yum voter sahum chani chong ka bhai bada bawba ward member guide kham ham the constitution na yam phajana praja gi laino social sasan se mapung phana pangthok kai da mukta masigi da systematic nai na tham re masi da elected member oi ri basing je makoi da ikoina praja gi mot chilaga na koi da lenga ro haina praja gi thokri dai ta ji puroi sinaki bane and any particular state amada particular community amana nataga particular section of village amana nataga na town amana masi makoina law par ga makoina makoigi keno si thong to bu yade makoidi law the people thong to madu cooperation pi ga da pot oy sa thor oy de besi shon khaba lepto ge doroge ya roy
ngang manuai Sparkle Educational Service ki Career Counselor ki Female amasung Male ki ahangba post ani kauri. Educational Qualification MBA loiba oigadabani. Fresher amasung Experience leiraba miyoi singna apply taubiba yagani. Hena akupa marol ki damak 7005063196 natragana 9366230077 da contact tawirao natragana aikoigi office Sparkle Educational Service, 2nd floor, Northeast Window TV Building, Hata, New Tikon Road, Imphal East, Manipur da lingsin birau. Northeast Window meaning tabiriba mayam punamakpu taramna okchari, hauzik mapalamgi thabaki pau pijari, ahanbada अथुबगी ओइना दुबई warehouse worker की थबक कौरी हाइरिबा थबक असी apply तौबिनिंगबा मियोइसिंगना presentable and good communication skill लेबता नतना मसागी चही कुनमाथोइदगिना कुंट्रातरेट फावबदा लेबा ओइबिगदबनी हाइरिबा थबक असिगी पिजरिबा खुदोंग चाबसिंग अदुदी per day 12 hours duty hours ओइजगनी per week ta 6 days duty ओइजगनी 2 years work visa pizagani loinana accommodation and transportation pizza batanatana medical and insurance su pizagani hairiba thabak asigi thagi oiba salary lising